ngasi ayuk phong kiba tongan ba manipuri si phong sing amasum thokiba thodo thok sing digi maroi bi pau sing khong sarga manipur top channel gi mai ke digi myam na thamjigi an bada biren bir surchandra disqualify tokiba speaker gi order supreme court na sanhan khidre speaker na supreme court ki direction gi matung inna dispose tawdriba fawdi makhoi uhum MLA amuk oiragani Constitution of India की 10 schedule की मखादा Manipur Legislative Assembly दा लिंगलिबा Tribunal की presiding officer ओइरिबा speaker ना June तरागा निपान English इंगनी का कुंदा पी खिबा common order अमगी मतुंग इना MLA ओइबदी की disqualify तोखरबा लमलाई कुंबी अमसुम कक्सिंगी कांग्रेस MLA क्षेत्रमी बिरेन संसम बीर अमसुम यंखोम सुरचंद्रबु डिस्क्वालिफाई तौबिगी ऑर्डर अदु सुप्रीम कोर्ट ऑफ इंडिया ना सनहंदना थमखिबग लोइनना मखोय अहुंगी डिस्क्वालिफिकेशन गी मैटर अदु स्पीकर दा अमुक हना थादरक्तुना अतुबा मतमदा मैटर असी डिस्पोज तौनब डायरेक्शन पिरखिबग लोइनना स्पीकर ना मैटर असिबु डिस्पोज तौद्रिबा फावदी डिस्क्वालिफाई तौखरबा MLA अहुमना मणिपुर लेजिस्लेटिव असेंबली दा मखोयगी electorate singi mhut sinduna member MLA oiragani hana khangankhre manipur gi MLA singi disqualification case singi matang na supreme court na ngasi pikiba landmark judgment amani haibi yaraba ruling asi apex court sigi justice UU Lalit justice S Ravindra Bhatt amasum justice Bella M Trivedi gi apunba bench amana pikibani makhoi ohumbu MLA oibadi disqualify tawkhibagi mayukta KS Birena special Petition C number 9024-9026 of 2021 Sansam Birna SLP clause C number 10501-10503 of 2021 Amasum Yankom Surchandrana SLP clause C number 9606 of 2021 file Toroktuna Makoi Ahumbo MLA Oibidigi disqualify Tokibigi speaker order Singadubo silence Torokibani Makhoi ahumaki SLP sing asigi respondent sing na Manipur Legislative Assembly gi speaker amasum mari lainaba official singni matter ahuma ngasi apex court asigi justice ahum gi bench asina lokolaba matungna makhoi ahumbu taraga matoi suba Manipur Legislative Assembly gi wat hauriba tam dagi disqualify tawkiba speaker gi order singnar khiba wafam sing taki makhoi ahum gi maikeida council SK Bhattacharya amasum Neeraj Bobby Paunam na lepki hen spouse na makhatana fongdorakli ato pa manamo parliamentary secretary gi case ngasi Supreme Court list tawre governor na di MLA taragani thui office of profit ki makhada disqualification to form thokdi haibigi wore blore BJP na lusing liba Manipur lengang na taraga mathoi suba Manipur Legislative Assembly election da karakhiba MLA singi manungdagi housing na ama resign tawkhrabasu MLA taragani thui bu parliamentary Secretary Hapsilubigi Tabak Ado unconstitutional Oi have Amasum invalid Oi but Hawoni Haiduna High Court of Manipura September Tarakatare English and Kunda Pikiba Division Bench Amig order the Congress MLA DD Taishina petitioner Oiduna Parliamentary Secretary Sing Oheluba MLA Taragani disqualification to Wudabani Haiduna Election Commission of India ECI Matata file Torokiba Civil writ petition amasum masiga loinaba SLP sing hayang apex court asina khanana bagidamak list tawkhre haujuk Supreme Court of India pandun lairakliba parliamentary secretary singamari lenaba apunba case ahumni ahanba case na Congress MLA DD Thaisi gi writ petition civil number 151 of 2021 aduga anisuba case na Congress MLA Surya Kumar Okram amasum maki kangbuna file tawkiba SLP clause C number 2001 to 2005 of 2021 aduga ahum suba matter na parliamentary secretary oibada yauruba khurai gi MLA laisang them Susindro maitema sumaki kambuna file torokiba SLP clause C number 23862390 of 2021 Petitioner Surya Kumar Okramamsum Laishantem Susindro gi SLP sing aduna High Court of Manipur September Taragatare English sing kunda pikiba ruling aduga mari lainana file torokibani matter ahuma apex court asina lakholaga thengthang nine list tawduna khanaraglaba matungna ikon kona pikiba Supreme Court ki direction da parliamentary secretary sing oirobe MLA taragani thugi matangda Election Commission of India ECI gi makedi gi January taragom da English sing ani kunga mathoida makhoi oiba
opponent Manipur gi governor da pikhrabasu governor gi maikei digidi maki oiba phirep amata laudri haibaga loinana maki maikei digi matter asiga mari leinana warep ama launana direction pirakhibani loinana matter sing asigi final disposal gi dama hayang amu hana list tauna direction su pikhibani apex court ki direction matung ina matter sing asi hayang justice L Nageswarao justice BR Gabay amasum justice BB Nagar Thana gi upon bench amagi course list ki item number 3.1 amasum 3.2 the list okre hayemak matam kuina panduna leirakli ba Manipur gi parliamentary secretary oiruba MLA taragani thogi wafam laikhai tarabiyari Sairakshida Manipur gi governor Laganisan office of profit ke mari leinana Supreme Court file tarokli be civil writ petition ama amasum tuan ba ASLP ani gi matang da makna apex court asina matter sing asibu khannarakpada pigadaba maki oiba ware basi pikre hari governor Laganisan gi warol duda election commission of India na so January taragum de English sing ani ga kungi mathu de pirakhiba makhoi gi oiba opinion da parliamentary secretary sing oiruraba MLA taragani thoibo constitution of India ki article 191 clause 1 clause A amasum Manipur legislative removal of disqualification act 1972 gi matungina disqualification topam thokte haiduna khangala khibaga loinana constitution of India ki article 192 clause 1 piba power gi matungina MLA taragani thoidubo disqualification topam thokte haiba wafam phongdokre hairi adumainama hayeng Supreme Court of India gi justice L Nageswarao Rauna Lusing justice ahum gi bench na Manipur gi governor gi maikei gi pikiba maki warep amasum mamang thakta election commission of India gi maikei gi supirakiba makhoi gi opinion yauna party animaki warol sing yengsilaba matungda apex court asigu eba aroiba warep ama lawraklaba yai thajanari hain spouse na makhatana phongdorakli atopa pamanamu uyan masatkiba ma turel tawtharakli sayola maronggi mamangda umangda uyan masatkiba masagi sa yangkhai gani palom surabanu pa mangasi khuga turel asi boksang wona tawtharakli hari laikhidraba misa adu pumjalen ngaite apokwa laikhidraba es ginlang ngaite khawi khomin khang new lamkhara gini sohari ngase pung taraga minute ni phurom tabra asi boksang adu m Tanglen Village manak khuga turel tawraga leirambadagi Young Paite Association YPA amasum Zawgyur Organization ZYO Hokpi Blocky Volunteers sing na thengnabani hari sourcing matungina laikhidraba Pumjalen ngaiti sichu sampur gi Alpa Court Village dagi Neko House ay kungani pan ko bomisa magalunena sayola marongi mamangda M Tanglen Village ki umang area da uyan ma sakhibani adu ba hawki bathang janumita December mari da makhoi ni mafam khangdana mangki badagi YPM asum ZYO gi volunteers na koiti thiduna laki lunena ngase ayu pumjalen ngaite asibaksang oina phangkhari asibaksang da police amasum forensics team laklaga lokhlaba matung district hospital gi mokta thamkhre hayeng rims hospital da postmortem tawgani hari asi baksang adu da sokpagi dakpham leiba amasum uyan masatpada lainanaba semba ten manakta imari kaya taramba leibidagi police na kana thijinbagi thabak sathari pungjalen ngaiti ga thabak suba satminakiba neko hawbu police na wanted lakthoktu thibu humbagi thabak sathari amasum neko hawgi phabada mating pangba mida police ki meke digi lupa lising kun gi reward lakthokre yainisu pawsna makhatana phongdorakli Atopa pamanamo Firal Sigai Rambabu Yaningdabaga Lunana Police the Wakatre Bharatiya Janata Party BJP gi Thambal Yekpa Firal Sakangdabasing na Sigai Ramba Festul Thadatlamba madi Firal Mai Tharambabu Singjamai BJP Mandal na Yaningdaba Phungdorakli ngasi Singjamai BJP Mandal na Sinduna Singjamai Parking na Pangtokiba Pawgmi Pham Mandal gi President Ketrimayim Rajen Hai ngara numidang pung mapon makhairam tabada masakangdaba mi kharana Singjamai oinam thingel awang lerakta BJP gi wall post amagi firal segairamle masidanatana hokib nongyai matung pungama makhairam tabada BJP gi festival lambida tingba masu segairamle haidi hokib December manga dasu Singjamai oinam thingel makha lerakta BJP gi flag amasu segairame hokib numit tarani gi mamangda Singjamai oinam thingel gi area da leiba polling station 13/28 ki BJP booth office ki firal su sakangdaba singna mai tharamba lekre Rajena Makhatana Hai Singjamai AC Mamang Sigumba Taudo si Amuta Toki Belete, Lakadri election as free and fair oina, Pangto Pami, Taudo si the Sienaba Farga, Matuna Mohana, Toktanaba,
Sairak Pinaba Sinjamai Police Station Waka Chirolamasu Pisin Grena, Pausina Sufundoracli. Makasa Tarakponi State Siki Wang Maratokba Tin Mapaukra Miana Tamzage, Kumza English in Aniga Taragamapan, Miat Kamari Lenana, Bangladesh Mahiroi Kun Sibiki Sairak Pikre. Hauki Bukumza English in Aniga Taragamapan, government Kimayukta, social media, the Wapam Cap, Fondo Luvasahina Riba, Nupamasama, Food no Hat Kibrasenaba, University Mahiroi Kun Leva Dugi Kona, Sibiki Sairak Pikre Hari. Bangladesh ki Prime Minister Sheikh Hasina na Yumthang Nariba, Leva India water sharing deal ama taunakhiba aduga mari lainana masagi sai kunga mathurum suraba abrar phahat koba nupa masa mana social media ra pena wafam kya phongdo khibaga loinana laingak pu hunduna ngaki ma ki Facebook account na laingak hunduna ngam gi wafam post khibadugi ikan kanadana university mahiroi kharana mak pu phuduno khat khibne hena pausna makhatana phongdorakli Mahak hat pada senariba mahiroi singa do hauze hauzik laiba aduda laiba ruling party awami liki student wing oiriba Bangladesh Chhatra liki thomi ngaktani mahiroi thomi kunga manga room na makpu makhoi na tamliba university building adugi dormitory da pukhalaba matung cricket bat amadi atopa machine tuma posak sing sizna duno hatkibani miara sigi mari lainana ko na sibigi sarak pi khroba mahiroi kun adu masagi sai kundagi kungani thoi fawgi manung da leiba ngaktani makhoi elite Bangladesh University of Engineering and Technology da mahi tamliba mahiroi ngaktani hanisu pausna phungdorakli atopa pawmana German ani gi manung da ama mangkhre Karnataka gi capital Bengaluru da leiba Kempogaura International Airport KIAL the Tunkiba German traveler ni manung da ama RT-PCR test the positive oiraba matung thiba khangidre haina yum segesa numita Karnataka gi health department sourcing na phungdorakli masai sai nifugo humdoi amasum yankai shuraba German passenger ani test of the COVID-19 positive oiki UNA du gi manung da ama designated hospital pukhi toigum sum atopa miredu khanghaudana thiba khangkidabaga loinana maki phone su switch off tawki hari sourcing hai thaudu odu airport ta lairiba authority singna section dabadagi thokibani health department passenger anigi sample sing genome sequencing sathanabagi damak thakre sairak sida omicron variant infection lairaba Karnataka gi doctor adugi contact manga genomic sequencing test negative oire haina BBMP sourcing hairi haujuk patient khudimok phibam phana lairi makhoi gi test result sing lakthoklaba matungda makhoi amuk hana RT-PCR test tawgani haina sufungdorakli makhasa tharak poina to papaw mana Tamil Nadu da helicopter kaibada CDS General Bipin Rawat yauna tarago humde shire CMN Biren Delhi pangkhre nungaitaba phongdokre ngasi Tamil Nadu gi Kunur helicopter kaibada India gi Chief of Defense Staff CDS General Bipin Rawat maki loinabi Madhulika amasum Armed Force ki personal taragamato shire group captain Barun Singhana hauzi aruba phibam da lekatnari helicopter kaibada da maki haksangi saruk sing sa da marphumai ne sakle sohari Minister N. Berena, Chief of Defense Staff General Bipin Rawat maki loinabi Madhulika Rawat amadi atopa personal helicopter kaibagi thagdokta laikhidabada awaba phungdorakli loinana laikhidrabagi imung manungi awaba da su saruk yarakli General Rawat yauna lebak thiba thaudu odu laikhidraba sing hayeng New Delhi da aroibo ina ikai khumnabu utpagi thauramda saruk yarunabagi dama Minister N. Berena ngasi Delhi gi damak Imphal thadokre General Rawat Siri haibisi ngasi athing bada Indian Air Force na confirm tawkibani helicopter adu ngasi nungtil paikhat khibaga ikan kanadana kaikibani Chief of Defense Staff General Rawat maki loinabi Madhulika yauna miyai taragamari Tamil Nadu gi Coimbatore leiba Gurur Indian Air Force ki base ki Indian Air Force ki MI-17 B-5 helicopter da pakhat kibani General Rawat asi ngasi Wellington da leiba Defense Staff College thoramama yaw satpagi lamidi helicopter adu numit jungba matung pung baroga minute kun tabada kaibadigi leibak thiba thaudo da thokibani laikhidraba General Rawat amasum atopa taraga nithu edugi haksang adu Tamil Nadu gi Wellington da leiba Madras Regimental Center da puraktuna aroiba oina ikai khumna botkre hayang asiba haksang sing adu Delhi da puragani hari General Rawat na laikhidabada Bharat ki President Ramnath Kovind Prime Minister Narendra Modi Defense Minister Rajnath Union Home Minister Amit Shah External Affairs Minister S Joy Shankar
West Bengal की Chief Minister Mamata Banerjee Congress lusingba Rahul Gandhi amasum NCP lusingba Sharad Pawar nungaitaba phongdorakli helicopter kahiba thawdo asigi matangna hayeng Parliament Defense Minister Rajnathna statement pigani hari General Bipin Rawat laikidabada Russia US Pakistan amasum atopa leibak kayana awaba phongdorakli Pakistan ki top military Rajna General Bipin Rawat maki loina be amasum security personnel taraga mathoina helicopter kaibagi thawdokta laikidabada thamoi sokna nungaitaba phongdorakli hainisu pawsna pali Atopa paw manamo Y Krishna Das hatpada sienaba Nawisa Delhi dagi production warrant IPS na court puthokna ba khankhre haukibe English singaniga mapan gi June 10 da thamaiban khongdram selungba lekai dagi phaduna pukhraga hatokraba kaksing sumang lekai dagi yengkhom Krishna Das misi da sienaba duga Delhi gi case amadagi Rohini Central Jail thamnakiba Kokaithel haino khongnembi Thoksum Laikai digi Kumantem Nawisa Elis Zek Apokpa case money Delhi gi ASP na production warrant digi Imphal Police Station accused asi lakaduri bisai sigi January 10 da CJM Imphal West puthorona ba court khankhre matamama da kaksing AC da mikhal thengna ba sem sakiba yengkhom Krishna Das hoki bisai English ngani ga mapan gi June 10 da khulai paiba sakhangdaba miyoi mari mangana thangmaiban khongdram selungba lekai digi faaduna pukhibada natana tanarakpa miyoi sing fawba numai round kya kapnongki thawdo siga mari leinana numit adugi numidang pung 10 duwaida thangmaiban khongdram selungba lekai digi laikhidraba Krishna Das ki makubok kaisam Gopal na Imphal Police Station complaint ama lakhatki adubo Krishna Das phakiba numit nini leiraga sahi adumaki June Taraganithui da Lilong Sizau da Ashiba sang wen fangki adumapo police ki atop FIR amadagi Nawisa Delhi gi Chief Metropolitan Magistrate na jail thamlaki Krishna Das misigi da Imphal Police Station na mamang thakta lakholakiba FIR asiga mari leinana CJM Imphal West na handakta order ama oina thoki order aduna accused asi IPS na production warrant launaba khanki masigi maramdi IPS da pending da leiriba case asigi investigation sing asi ningthi na sathaba yanabani Delhi gi Rohini Central Jail gi ASP gi kuthang gi Delhi gi court accused asi puthoktuna IPS na accused asi warrant launaba khanki madura Imphal Police Station accused asi bu Delhi gi Chief Metropolitan Magistrate gi makhatana investigation sa thanaba ayaba lawgadabani hansu pawsna su makhatana phongdorakli makhasa tarakpoina to papamana Tiny Tot School numit humni chuti thadokre Imphal gi Duilalenda leiba Tiny Tot School gi mahairoi ama COVID positive oirakpadagi thangja numit fawba school chuti thadokre amaramda haukiba pung kun ga marida state asigi miyoi lising ama sangwa ga humfu ga mari test tawbada miyoi kun ga homdoi positive oire positive oibigi sang asi sada 1.5 ni ngasi oina COVID na miyoi amata siba yaukidre Ashiba masing lising ama samapan ga marfuga mangada leiri henisu pawsna phongdorakli Amaromda atopa pawman army na gari khamlakhiba leiti maikai kyadagi numai kapsilakibani victim thasigi marida Nagaland gi Indo-Myanmar border gi sarukta leiba Mon district ki oting Assam Rifles amasum kungu mathoi suba pera commando gi kangbuna kolmaine thapak sururaga halakba miyoi taraga mari tamthiba mongda numaina kapsinduna hatkiba duga kayana asu apanang khibagi thawdo adu security force na khamna ba haibada yadabadagi thokibani haina phongdorkhibadu miyamda namthak tawbani security force ki maikedi gari khamna ba kari gumba amata hairakiba leiti haina thawdo odu hinghauraba masagi sei kungani thoi suraba sei wangna sengdokre phongdokre mangna pawmi sing unaba mada haikibada thawdo odu da army na maikai kyadagi numai kapsilaki maduda miyoi taraga mari lekhidabani mahak masasu numai maruna panduna sokpadagi hauji Dibrugarh Medical Hospital laikatnari haki thawdo odugi matangda Union Home Minister Amit Shah na Lok Sabha da Mon district ki oting da lalhaubasing lakani haibigi akhanaba paw phongbadagi army na jaga aduda ambush tawna ba ngairaga lekhi mara aduda gari ama lakpadagi khamna ba haibadi yadabadagi army na lalhaubo oiraboi ningduna nomai kapsin kibani haina phongdokibu wafam adu sairangna react tawraduna army na makhoida khamlakpa lekti Army gi gets lekti coal mine gi thabak suba lueraga yum tamna pickup band halakpani thawdo thukiba matam adu yaurakpada nungmai kapagi makhol taki
bom ahumsu pokhaibi makhol taki madugi matungda khanghaudana maikei kyadagi nungmai kapsilaki mafam madura kanagumba amata ude maki makut nungmaina panbadagi gyan takidre haina phongdokhi haina supau snapali makasa tharak poina topa maruibi ipau khra myam tentak na share tawjage manipur gi aphaspa lathokna ba takna dunu lakli chief minister berena kari gi aphaspa lathok pangamdribano ekemira bai lamdam asidagi armed forces special power act asi marufangna lapthokina bi state lenga ke meke digi center da matam sangna dagi takna duna lakli makata na su taksin khigani haina manipur gi chief minister nongthombam berena phongdokre wapam asing asi chief minister dance academy da bjp gi thoram ama yaruraga tholakpada permission hangbu hangi pakhum piraduna phongdokhibani makasa tharak poina to pawmana pm oiresu cm oiresu open debate tonasi Sako thorangi matang na oirabasu miyam gidamak paikhatliba thabak singi matang na oirabasu prime minister oigera chief minister oigera mafam amada open debate tonasi bjp gi nupa MLA singna tawba ngamdaba thabakya mahakna tawri haibisi khanganingi haina pasoi AC gi MLA Kumari Ekimira baina phongdokre pasoi block congress committee na sinduna block asigi tawbung khokta leiba office ta pangdokkiba ACAC gi manungda leiba unit nifuga mapan gi coordinance committee singi parents committee mahila committee amasum youth committee single lunena MLA amasum pasoi BCC gi apunba mi phamda wa ngang da wa phamasi mira vaina phongdokhibani mangna hai mi khal gi matam europe pasida mirep kya sausana leiba nungsiba amasum miyam nungsiba saraga tholoklagani kumjai inglising ani ga kun gi march thada gi covid hek horakpadigi ngasi phawda pasoi AC gi manungda leiriba miyamna thengnariba awaba kya kanana thulaktuna mating pangkhibagi matamadu da miyam nungsiba leibak ningbasing kadaida leirurage hainasu hangkhiaidi atop pawmana anauba yum lising mangaga sangwaga ohum sanaba ayaba pirakle bireng pradhan mantri Awas Yojana Urban gi makhada Manipur anauba yum lising mangaga sangwaga sumnigi ohum sananaba sendana lupa crore marfugani thoiga point yankhaiga mari kai tharakle haina chief minister nongthombam berena maki Facebook account thadorakpa video message amada phongdorakre mauna hai prime minister Narendra Modi gi miyeng makhada state asigi yum makai laijadraba singda anauba yumgi kudong chawa phangananaba haudokhiba pradhan mantri Awas Yojana gi makhar haujuk phawda puna yum lising yankhaiga nipanga satreka nifuga mapan saba ngamkhre masigi manungda lising kuntra gomdoiga saniga taret approve tawduna process ta leiri aduga yum lising mariga samaga nipana saba lokhre iski masigi makhar maru oina urban leiragasu mayum maikai saba ngamdaba singi yenglaga anauba yum lising mangaga songwaga sabagi ayaba pirakhibani masigi manung Impal Municipal Corporation konba mafamda yum lising samaga nifuga mathoi mayang Impal Municipal Council yum lising amaga satruka nifuga nithoi amadi yairipok yum satruka marfu nauna saragani haina supali losilakpoina tentang na to papaw khra memna pijage Pakistan sangom afamba lainaba train lepkiba driver suspend tokre Pakistan intercity train driver ama maangna sangom afamba khara lainaba lepham thoktabada lepkibidamak mak thabaktagi suspend tokre train driver adugi assistant aduna pot puna bakhaw adugi manungda street stall amadagi potlamadu lawbagi video ama social media da sandorakhi haina supali losilakpoina to papaw mana lawmi singi mathakta panba case punama kaklagani center tha taraga manga hena sangsilakiba protest ama khongpom hando honanaba lawmi lising kya da appeal toba amuk semdoklaba warol amagi saruk oina farm logi khongjang singa mari leinana masum table mai thabagi matangda lawmi singi mathakta lakhotkiba case punama khudakta kaklagani haina government ngasi phongdokre so hari aduga hauji koinani myam pauksi matang sai lusinjarage amasum pathoksakibada soikiba lankiba kya yaursu myamna ngakpigani amasum matam gi maroibi ipauksing su leptana myamda update pijara kaina channel asigi maikai digi su myamda leptana thamjari du myam anaw update ngaminasi and hauji koinani myam kainersi thank you